Lakhipuronline puthokchaba April gi tang ani thangje namit ki Khomjinba Pao tabirasi. Ahanbada maroiba pau mahiroi ojasing amadi mama mapa oibasinga Prime Minister ga wari watai sanaduna mangarak suba parikha pe charcha pangthokre ngamkhai gi matangda amukhana yekthokpagi khudong chananaba Survey of India na Assam amadi Meghalaya rajya da khangan khre lagliba numit mari mangani asida Barak Tampak ta mayai oiraptagina akanba nong churaba yai amasung Gurumayum Brindarani Sharma Memorial Open Football Tournament lisingani kunithoi ngasidagi kasar singirbonda hodoklagani Haujik mapungoi papau tabirasi Mahiroi sing oja sing amadi mama mapa oibasinga Prime Minister Narendra Modi ga wariwatai sanaraduna mangarak suba parikha pe charcha ngarang New Delhi gi Talkotra Stadium da pangthokre thoromaduda Pradhan Mantri na hai mama mapa oibasingna makhoi gi mangjakiba manglan mangphauna khidaba adu kaidongai dasu macha singda namfuda ohenna bohona roidabani haina phongdokhi leibak asigi mafam pumnama ki miyam ga loinana wata naduna anauba education policy gi matangda mapung phana khanare haiki leibak ki tongan ba mafam gi mahiroi sing amadi oja sing na sarukya khibagum video conferencing gi kuthangda Assam gi mahisang kaya marumsu thoromasida sarukya ki Guwahati gi Kahili parada sarva shiksha abhiyan gi loisanga thorom asiga mari leinana pangthok bada Assam gi mahimasing gi mantri Ranos Pegu amadi atei makok thongba official sing sarukya ki Assam amasung Meghalaya rajya ani gi marakta ngamkhai gi chayet nabaleramba du yanaba poraktuna kudiek pina khraba matung asida interstate boundary asi amukhanna mayek sengna yekthok pangamnanaba parliament ta bill puthok tringai gi mangoinana nakal ani gi mute kangbuna pullaga yengsinanaba Survey of India na rajya ani makta khangan khre hairi panbayai chahi yangkhai hena chayet naduna lakiba Assam amadi Meghalaya ngamkhai gi matangda yana che ama Mars ki tang kunthada nakalani gi marakta khudiek pinaki numinadu awang nongpo ki puari gi maruiba tangkak amani haina Home Minister Amit Shah na panki ahan bagi tangkak asida rajya ani gi marakta chay naduna leram mafam 12 gi manungda mafam 3 ki yanaba porakhi hairiba mafam 3 asida khungang kunthra 3 leiri panbayai Meghalaya na Assam dagi tonganba rajya oina Krista kumja lising amaga chamapan hubudrani thoida thokki badagi hauduna ngamkhai gi chayet na basi thoktuna lakhibani Pau gi marak thanna atenba break ama yausang amadi sajibu thagi harau kumai marakasida nungairaba paujal ama puduna lakjari lamdam asida yan hanba oina yumda tangai phadana changba potlamsing adonggi yum phawba thinjarakpagi khudongchaba pizari kaithel gi mamalda phanglagadaba potchai singasi kari no haibadu aikhoi gi website ta changlaga yengbiu ngasimak order tobiu aikhoi gi website www.dukandar.com ahan bagi oina akakna ba mafam kharada home delivery gi khudongchaba pizari akupa marol gi damak mobile number 7896677707 da pau phawna biu Lakliba numit mari mangani asida Barak Tampak ta mayai oiraptagina akan manong churaba yai haina Regional Meteorological Department Guwahati na April gi tang amada puthokpa ahinga sagi pau matungina phongdoragli pau asigi matungina lakliba numit mari mangani asida kasar karingban chamade hailakandi jilada mayai oiraptagina akan manong churaba yai hairi hairiba matam asida Meghalaya rajya dasu ahinga sagi mangjawa pibaga loinana mayai oiraptagina akan manong churaba yai Haukiba Mars ki tang kunma thoida leikidraba Riverdale English School ki principal oirambata natana RDC gi su pham paibiramba oja nongmaithem basna gi imung manung gi awabada mateng oinanaba Lakhipur gi MLA Sri Kausik Raina lupa lising manga gi tengbang pirakre senpham adu ZPC ke Anita Devi BJP ki thomi Rahul Bauri amadi RDC ki president oinam biramani gi kuthangda kasar gi Lakhipur khunauda leiba leikidraba oja basna gi loinabi Mira Devi gi maphamda ngarang khusinakre hairi
ओजा असिना मनुंग मतम चादना लेखिदबसी लमदम असिगी मेंसिनमा ngamlaroidaba award pa ama leihoragani haina ZPC Anita Devi na phongdorakli Lakhipur Khuman Laikai Maruk ki aphongba mifam ama Taurem Gopi Mohan gi sangai da pangthoktuna tongan ba warep khara lokre mifam na lepna kiba maroi ba warep senge banungda leikidabagi tangbang sel lupa kun gi mahuta lupa kun tra khaiba Shraddha Karmana Chingbada Pot Chaina Dakhina Pibagi Mahuta Lupa Tara Dagina Yamlabada Lupa Yankai Phoba Pinaba Haina Lebnaki Aduga Shraddha Karma Pangthokpagi Niyom Nitigi Matangda Kupna Khanana Bagi Damag Kunja Asigi Mandob Marigi Miut Singalwinana Mipama Mapangthokpa Hainasu Warep Taki Mipamna Taurem Gopi Mohan Bu President Kangabam Suren Bu Vice President Kabrabam Bimol Bu Secretary Maisnam Sarat Assistant Secretary Khumanthem Satyendra Cashier amasung konjangbam thambal tobibu storekeeper khanduna anoba mihut kangbo masemki Anisuba Gurumayum Brindarani Sharma Memorial Open Football Tournament lisingani kunithoi ngasidagi Kasar gi Singirbon High School gi sanabungda hauragani Singirbon Football Academy na silangduna pangthokadaba tournament asigi ngasi ahanba numit ki match ta Nungtil gi pung ani tabada SFS Singirbon amadi RCC Binakandi sanaragani haudokpagi thoramda Assam University gi patharaba Senior Professor W Raghumani na Chief Guest aduga Singirbon High School gi Headmaster Oja Jamaluddin na Guest of Honor oina saruk yagani haina Singirbon Football Academy gi Secretary Thangjam Sarat Kumar na khangalakli All Manipur Press Association na thokpa cherolamagi matungina hayeng April gi tang ahum nongmaijing numit ki ayuk ki pung 10 taba matamda All Manipur Press Association gi Special General Body gi miphamama Manipur Press Club Major Khul Imphal da pangthok lagani maramaduna members sing na matam chana laktuna hairiba miphamasida saruk yarana ba All Manipur Press Association gi Secretary YK Dhiren gi cherolamada phongdorakli Aroibada Maruiba Pao Amukhanna Mahiroi Ojasing Amadi Mama Mapa Oibasinga Prime Minister Gawari Watai Sanaduna Mangarak Suba Parikha Pe Charcha Pangthokre Ngamkhai gi matangda Amukhanna Yekthokpagi Khudong Chananaba Survey of India na Assam amadi Meghalaya Rajya da khangankhre Lagliba numit mari mangani asida Barak Tampak ta mayai oiraptagina akanba nong churaba yai amasung Gurumayum Brindarani Sharma Memorial Open Football Tournament lisingani kunithoi ngasidagi Kasar Singirbonda hodoklagani Lakhipuronline YouTube channel gi Khomjinba Pao sandokjaba ngasigi oinadi matang asida loijare